Manipur gi Meitei Pangal Mla Ahumgi Cabinet Minister Mahapnaba Joint Youth Development Committee Jydc Mayang Imphal Meitei Pangal na taksin lakli. Manipur da matam sangna suspended animation thamduna santi hanjin hanaba hotnaraklaba matungda BJP Central Government na BJP amadi tungsinaba sarkar sembada yawminariba MLA sing handak Delhi da kauduna Popular Government ama lakhankhiba amadi Chief Minister, Deputy Chief Minister amadi Cabinet Minister ani yawna wasaklaw kibabu Jydc Mayang Imphal Meitei Pangal na taramna okli haina Cherol asina fongdorakli. Cherol asina makata na hai hauzik Popular Government asigi leifam thokpa Cabinet Minister khanbada Manipur Meitei Pangal gi Mla Ahumgi Marakta gisu Cabinet Minister ama piduna sotharaba minority Meitei Pangal singbu kharata oirabasu chawkhatnaba hotnabada daita lohhanbiu haina Chief Minister amadi mari leinaba authority gi pukning chingsinlakli. Manipur da khundaminariba multi community asigi manungda kanglup ataygi minister loina fangkhare Chawkhatlaga mahai masingda watraba kanglop singbu henna yokhatlaga sotharaba minority community oiriba Meitei Pangal singi khanbiraga panliba lengakna Meitei Pangal singda Cabinet Minister ama pidrabada henna namsinbagi wakhalon atopa kanglop singda leiri haina Jydc na lawgani mamangda panlamba BJP amadi chungsinaba sarkar nasu Meitei Pangal singda Cabinet Minister Pibi khide handak semliba government asina Cabinet Minister ama pibiduna Himalaybak Manipur asibu santi leiba ing tappa Manipur mo oihanbada sarukya hanbiu handak laukthokadariba Cabinet Minister asida Meitei Pangal gi Cabinet Minister ma piraktrabadi lakadariba English singani kuntaret ki general election da Meitei Pangal singna aba kendra singda panliba sarkar asida vote pidanaba ngamba thakta Jydc Mayang Imphal Meitei Pangal nasu campaign tawgani hairi doinana lairiba Manipur gi governor amadi state asigi leader singna Meitei Pangal gi MLA ahum asigi manungdagi Cabinet Minister amadi suksoi soidana pirakani haina su thajabalai haina Cherol asina fongdorakli Zametul ma Mayang Imphal Bengal gi missing members sing amadi Jydc Joint Youth Development Committee Mayang Imphal Meitei Pangal gi miyosingga punna ngasi aikoina media singi mamangda ningliba wafamde Manipur da matam sangna suspension animation pyar thamduna santi hanjilaba onarpada Manipur Governor na lengaktuna matam sangna palaklaba Manipur Himalaya asida lagu phaba haidra handak haugiba February tarik 2026 da Central Government na Manipur da hana palamba BJP Government ga chapminaba chungchinaba sarkar gi MLA sing yauna Central Government na Delhi da kauduna punbagi fifam phamduna Chief Minister, Deputy Chief Minister amadi Minister ani khalakuna Manipur da handak haukiba ngarang tang manga de assembly phangre tarik mari da governor na wasak lauduna si Minister, Deputy Minister amadi Minister sing Jydc Mayang Imphal Meitei Pangal amadi Zametul ma Mayang Imphal na taram oksari makhatarapada hauzik Popular Government asigi leifam thokpa Cabinet Minister sing koi award pothra leiri hairiba Cabinet Minister waliba sida koi maruina Muslim Manipuri Meitei Pangal minority oina leiriba asidagi koi MLA ahum hauzik leise hairiba MLA ahum asida leiriba government asina kupna khanaraga koi Manipur Meitei Pangal gi MLA ahum asida Cabinet Minister ama PBU haiduna Chief Minister amadi mari lena khanbiraklaba Deputy Chief Minister mari lena authority singi koi Chingsinjari Manipur da fundaminariba multi community asigi manungda kanglup ataygi minister loina fangre saukhatlaga mahi masingda wada padana leiraba adugumlaga kanglup singina Cabinet Minister singpiduna wasak lawgre aduga minority oina leiriba Manipuri Meitei Pangal singi oina hauzik fauda Cabinet Minister koi wasak lawgada yaudri masida leiriba government asina Cabinet Minister ama pidrabadi henna namsinbagi wakhalol atopa kanglup singda leiri haina Zametul ma Mayang Imphal amadi Jydc na lawgani mamangda palamba BJP amadi chungsinaba sarkar nasu Meitei Pangal singda Cabinet Minister amabu
pibikide government asina cabinet minister ama pibiduna ima leibak Manipur asibo santi leiba ing tapa mara setpa santi hena lehenangai gi damakta Manipuri Meitei Pangal singisu achauba saruk yauhunbiyu amadi lakadoriba 2027 gi general election asida karigumba hadaki matang asida Manipuri Meitei Pangal gi MLA ahum sigi manungdagi amada cabinet minister pirataba taragadi ekhoi Jydc amadi Jydc meng infal ani na kusamnaraga ekhoi hojik paliba leingak ase masida Meitei Pangal singna khundaba mafam singda ekhoi akanba hariba government asesida vote pidanaba mathang sarkar laktanaba akanba agitation amasung campaign chathajagani haibase ekhoi Jydc meng infal amadi Jydc gi maikaidagi ekhoi thamjari